Manipur da hauzik thokliba irang asi paliba leingak asina daite yauna thabak tawdabadagine daite yawdaba leingak lona si chathaduna leirabadi Manipur da peace purakpada matam yamna changani haina CLP gi leader Okram Ibobi na haide. Joint Parliamentary Committee na Modani Mega Scheme bu thijilomadi sebi gi chairperson Khudak talauto uhaiduna Congress ke MLA amadi workers sing na wakat khongchat chat pagaloina na Enforcement Directorate ta thomjin kray. NHPC na nojugi chang yengduna matam chana ithai barrage ke gate hangdabadage Tampa ki district manga da khudsem gi ichaw toina thokan bani haina Loktak project affected area farmers and landowners association na maral sirakli. High Court recruitment website and case study display application yauna bar association singi e-filing counter hangdokre anoba technology sezinabana Manipur gi judiciary da hongba ma puraklagani haina CJ Siddharth na haidi. Black ta petrol amadi diesel yonba singi mathak action lawkhatnaba Coffin PD na SP sing da khanghan kre department asida stock ta thau lady hairabasu pam ayamba da thau fangdri pam kharadana queue lepnari. Amasong MSME gi kuthang da status da hangliba bank sing na piri bakana ba sing asi miyam da mapung fa na fanghan ba ngamdri haina MSME Promotion Council of India gi National Chairman Pradeep Mishra na phungdokrai.